ꯍꯤꯌꯥꯏꯅꯨ ꯍꯦꯟꯊꯣꯏꯅ ꯇꯨꯈꯤꯕꯗꯨꯗ ꯃꯥꯁꯨ ꯐꯠꯆꯦꯟꯁꯤꯜꯂꯤ꯫ ꯁꯣꯛꯄ꯭ꯔꯣ ꯅꯨꯄꯤ? ꯍꯦꯟꯊꯣꯏꯗꯨ ꯄꯦꯔꯤ ꯄꯦꯔꯤ, ꯈꯨꯠꯁꯦ ꯇꯠꯂꯦ, ꯁꯦ ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣ ꯌꯦꯡꯒꯦ꯫ ꯍꯦꯟꯊꯣꯏ ꯋꯥ ꯉꯥꯡꯗ ꯃꯈꯨꯠꯇꯨ ꯄꯤꯔꯛꯏ꯫ ꯅꯨꯡꯗ ꯌꯩꯁꯤꯟꯈꯤꯕ ꯑꯣꯏꯕꯅ ꯈꯔ ꯍꯨꯕꯥꯠꯂꯦ ꯃꯈꯨꯠꯇꯨ꯫ ꯍꯦꯟꯊꯣꯏꯅ ꯊꯦꯡꯖꯤꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯇꯞꯅ ꯋꯥꯍꯪ ꯇꯧꯔꯛꯏ꯫ ꯁꯣꯛꯄ꯭ꯔꯣ? ꯍꯤꯌꯥꯏꯅꯨꯅ ꯌꯥꯝ ꯁꯣꯛꯇꯦꯗ, ꯌꯥꯔꯅꯤ, ꯌꯨꯝꯗ ꯑꯗꯨꯝ ꯍꯤꯗꯥꯛ ꯍꯥꯞꯄꯨꯔꯒꯦ, ꯀꯩꯁꯨ ꯄꯥꯈꯠꯄꯤꯔꯨꯔꯅꯨ ꯏꯕꯨꯡ꯫ ꯄꯥꯔꯦꯝꯕꯅ ꯑꯣ ꯒꯥꯔꯤ ꯌꯥꯎꯔꯛꯄ꯭ꯔꯣ? ꯑꯩ ꯗ꯭ꯔꯣꯞ ꯇꯧꯖꯔꯝꯃꯨꯔꯥ? ꯌꯥꯎꯔꯛꯑꯦ, ꯌꯥꯅꯤ꯫ ꯑꯗꯣ ꯏꯆꯜ ꯑꯅꯤꯕꯨ ꯀꯥꯏꯗꯩꯅꯣ? ꯁꯤꯗꯅ ꯀꯩꯗꯧꯕ ꯂꯥꯛꯑꯝꯕꯅꯣ? ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯩꯅꯦ, ꯁꯤꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯧꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯑꯣ ꯑꯗꯨꯗꯤ ꯅꯛꯅꯔꯦꯅꯦ, ꯑꯩꯈꯣꯏꯒꯤꯅ SBI ꯕꯦꯡ ꯂꯩꯕꯗꯣ ꯑꯗꯨꯋꯥꯏꯗꯩꯅꯦ꯫ ꯑꯧ ꯅꯛꯅꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯕꯨꯡ꯫ ꯍꯤꯌꯥꯏꯅꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ꯫ ꯄꯥꯔꯦꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯨ ꯀꯔꯤꯅꯣꯃ ꯇꯧꯏ, ꯑꯗꯨꯅ ꯃꯥ ꯀꯨꯏꯅ ꯂꯦꯞꯅꯤꯡꯗꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯍꯤꯌꯥꯏꯅꯨꯒ ꯍꯦꯟꯊꯣꯏꯒꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯃꯥꯂꯦꯝꯗ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯅꯨꯄꯥꯗ ꯏꯔꯥꯡꯒ ꯇꯧꯕ ꯌꯥꯝ ꯍꯩꯅꯦ ꯃꯁꯤ ꯑꯔꯤꯕꯤꯁꯦ꯫ ꯃꯥꯅ ꯃꯤ ꯁ꯭ꯀꯨꯜ ꯃꯃꯥꯡꯁꯤꯗ ꯂꯥꯛꯑꯒ ꯃꯃꯥꯟꯅꯕꯤꯁꯦ ꯅꯨꯄꯥꯗꯒ ꯋꯥꯏꯁꯤꯜꯍꯜꯂꯤꯁꯤꯅ ꯀꯩꯒꯤ? ꯅꯠꯇꯦ, ꯃꯥꯏꯁꯤꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯖꯥꯠꯂꯣ? ꯑꯩꯅ ꯖꯦꯂꯁ ꯀꯥꯅꯕ ꯀꯥꯏꯅ ꯇꯧꯔꯤꯖꯥꯠꯂꯥꯕ? ꯁꯛꯇꯥꯁꯤꯒ ꯑꯩꯅ ꯄꯥꯝꯕꯤꯗꯧꯁꯨ ꯂꯩꯇ꯭ꯔꯤ, ꯑꯔꯤꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯅꯥꯀꯟꯗ ꯌꯦꯊꯣꯏꯕꯅ ꯅꯨꯄꯥ, ꯀꯩꯅꯣꯍꯦ? ꯁ꯭ꯀꯨꯜꯗ ꯆꯪꯉꯁꯤ ꯍꯥꯏꯕ, ꯇꯞꯅ ꯀꯧꯕ ꯌꯥꯗ꯭ꯔꯣ? ꯇꯞꯅ ꯀꯧꯕꯗꯤ ꯅꯪ ꯇꯥꯕ꯭ꯔꯣ? ꯌꯥꯔꯦ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯁ꯭ꯀꯨꯜꯗ ꯆꯪꯈ꯭ꯔꯦ꯫ ꯀꯣꯂꯦꯖꯇ ꯍꯦꯟꯊꯣꯏꯅ ꯏꯁꯧ ꯂꯥꯡꯂꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯑꯩ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯄꯨꯕꯤꯔꯒ ꯁꯣꯛꯍꯟꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯄꯦꯜꯂꯣ ꯅꯪ꯫ ꯑꯩꯅ ꯁꯣꯛꯍꯟꯕ ꯅꯠꯇꯦ, ꯅꯪꯅ ꯅꯃꯥꯏ ꯊꯛꯆꯕꯩ ꯇꯨꯁꯟꯖꯔꯒ, ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯇꯨꯁꯟꯒꯦꯅ ꯇꯨꯁꯟꯕ꯭ꯔꯣ ꯑꯗꯨꯕꯣ? ꯃꯤ ꯃꯁꯥ ꯃꯇꯣꯝꯗ ꯇꯨꯁꯟꯈꯤꯕꯗꯨꯕꯨ꯫ ꯇꯨꯁꯤꯟꯐꯝꯗꯣ ꯌꯥꯝ ꯃꯐꯝ ꯆꯥꯕ ꯃꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯪꯅ ꯋꯥꯏꯁꯤꯜꯂꯨꯔꯒ ꯐꯨꯕꯤꯔꯛꯇ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯝꯅꯤ꯫ ꯅꯪ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗ ꯋꯥꯏꯁꯤꯟꯕꯒꯤ ꯏꯖꯗꯥꯕꯤ ꯄꯤꯌꯨ ꯍꯥꯏꯔꯛꯇ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯝꯅꯤ꯫ ꯍꯦꯟꯊꯣꯏ ꯃꯈꯨꯠꯇꯨ ꯅꯥꯟꯅ ꯅꯥꯟꯅ ꯍꯣꯏꯅꯦ, ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯏꯅꯦ ꯑꯗꯨꯏ ꯅꯨꯄꯥꯗꯣ, ꯃꯁꯥꯒꯤ ꯊꯕꯛꯁꯨ ꯇꯧꯔ ꯃꯥꯜꯂꯦ꯫ ꯑꯁ ꯅꯝꯕꯔ ꯂꯧꯔꯛꯑꯝꯗꯧꯅꯤ, ꯆꯥꯛꯏꯗ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯌꯥꯔꯦ, ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯣ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯪꯈ꯭ꯔꯦ꯫ ꯈꯣꯏꯃꯨꯅ ꯇꯥ ꯇꯣꯝꯕ, ꯍꯣ ꯇꯥ ꯇꯣꯝꯕ, ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯁꯥꯔ? ꯐꯥꯏꯜ ꯑꯃ ꯋꯥꯠꯂꯦ, ꯀꯥꯏ ꯂꯩꯈ꯭ꯔꯦ? ꯀꯅꯥ ꯁꯕꯃꯤꯠ ꯇꯧꯔꯛꯇ꯭ꯔꯤꯕ ꯂꯩꯒꯦ? ꯁꯥꯔ, ꯏꯕꯨꯡꯉꯣ ꯈꯣꯒꯦꯟꯅ ꯁꯨꯕ ꯐꯥꯏꯜꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯍꯥꯏꯗꯅ ꯄꯤꯁꯜꯂꯛꯇ꯭ꯔꯤ꯫ ꯈꯣꯏꯃꯨ ꯁꯧꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯀꯃꯥꯏ ꯇꯧꯅꯤ? ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕ ꯈꯨꯗꯤꯡ ꯁꯨꯃꯥꯏꯅ ꯅꯦꯒ꯭ꯂꯦꯛ ꯆꯥꯔꯗꯤ, ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯣꯐꯤꯁꯁꯦ ꯀꯔꯝꯅ ꯑꯣꯐꯤꯁ ꯑꯣꯏꯅ ꯄꯥꯟꯗꯧꯔꯤꯕ? ꯇꯥ ꯇꯣꯝꯕ ꯀꯩ ꯅꯨꯃꯤꯠꯇꯒꯤꯗꯤ ꯂꯣꯏꯕ ꯉꯝꯅꯤ ꯍꯥꯏꯒꯦ? ꯑꯗꯨꯃꯗꯤ ꯍꯪꯖꯍꯧꯗ꯭ꯔꯦ ꯁꯥꯔ꯫ ꯑꯝꯇ ꯍꯪꯕꯤꯔꯛꯑꯣ, ꯌꯥꯔꯗꯤ ꯍꯣꯔꯦꯟ ꯄꯤꯁꯟꯕꯤꯔꯛꯑꯣ ꯍꯥꯏꯌꯨ꯫ ꯍꯌꯦꯡ ꯄꯤꯒꯗꯕꯅꯤ, ꯃꯥꯒꯤ ꯐꯥꯏꯜꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯑꯥꯗ ꯄꯤꯕꯁꯨ ꯌꯥꯔꯣꯏ꯫ ꯐꯅꯤ ꯁꯥꯔ, ꯍꯪꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯇꯥ ꯇꯣꯝꯕ, ꯆꯪꯉꯛꯄꯗ ꯆꯥ ꯑꯝꯇꯪꯒ ꯄꯥꯏꯕꯤꯔꯛꯑꯣ꯫ ꯐꯅꯤ ꯁꯥꯔ, ꯄꯨꯖꯔꯛꯀꯦ꯫ ꯇꯣꯝꯕ ꯈꯣꯏꯃꯨꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯈꯣꯒꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯈꯣꯒꯦꯟꯒꯤ ꯇꯦꯕꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯏꯕꯨꯡꯉꯣ ꯈꯣꯒꯦꯟ꯫ ꯈꯣꯒꯦꯟ ꯃꯤ ꯎꯁꯤꯠꯇꯅ ꯀꯩꯅꯣ ꯇꯥ ꯇꯣꯝꯕ, ꯀꯩ ꯍꯥꯏꯅꯤꯡꯉꯤ? ꯈꯣꯟꯗꯥꯗꯤ ꯍꯥꯎꯇꯦꯍꯦ, ꯅꯪꯗꯣ ꯑꯣꯐꯤꯁꯁꯤꯗꯩ ꯇꯣꯛꯈ꯭ꯔꯗꯤ ꯐꯗꯧꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯇꯥ ꯇꯣꯝꯕ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯩ ꯅꯥꯛꯇ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯗꯨꯗꯤ? ꯀꯩꯅꯣꯅꯤ, ꯑꯩꯈꯣꯏ ꯁꯥꯔꯅ ꯅꯪꯒꯤꯗ ꯂꯩꯕ ꯐꯥꯏꯜꯗꯨ ꯂꯣꯏꯔꯗꯤ ꯄꯤꯔꯛꯎ, ꯍꯌꯦꯡ ꯍꯦꯗ ꯑꯣꯐꯤꯁꯇ ꯊꯥꯈꯤꯗꯧꯕꯅꯤ ꯍꯥꯏꯕ, ꯑꯗ ꯂꯣꯏꯔꯕ꯭ꯔꯥ ꯄꯨꯈ꯭ꯔꯒꯦꯗꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯁ, ꯑꯩꯕꯨ ꯃꯣꯏꯒꯤ ꯃꯤꯅꯥꯏꯔꯣ? ꯑꯩꯅ ꯂꯣꯏꯅꯤꯡꯕ ꯃꯇꯝꯗ ꯂꯣꯏꯒꯅꯤ꯫ ꯏꯔꯜ ꯀꯣꯛꯊꯣꯡ ꯑꯃ ꯇꯤꯡꯂꯒ ꯊꯕꯛꯁꯤꯗ ꯆꯪꯉꯛꯄꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯀꯨꯁꯤ ꯇꯧꯅꯤ꯫ ꯈꯣꯒꯦꯟ, ꯁꯥꯔ ꯇꯥꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ꯫ ꯑꯣꯐꯤꯁꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯒꯅꯨꯅꯦ, ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯁꯤꯡ ꯅꯝꯗꯅꯔꯛꯀꯅꯤꯅꯦ꯫ ꯇꯥ ꯇꯣꯝꯕ, ꯅꯪꯅ ꯑꯩ ꯋꯥꯔꯛꯀꯗꯕ ꯅꯠꯇꯦꯅꯦ, ꯅꯁꯥꯒꯤ ꯅꯊꯧ ꯃꯁꯛ ꯈꯪꯅ ꯇꯧ꯫ ꯇꯣꯝꯕꯁꯨ ꯂꯦꯝꯗꯕ ꯃꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯈꯣꯏꯃꯨꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯁꯥꯔ, ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯆꯪꯉꯣ ꯇꯥ ꯇꯣꯝꯕ꯫ ꯀꯩ ꯍꯥꯏꯍꯧꯔꯦ? ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯌꯦ ꯁꯥꯔ꯫ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯇꯥ ꯇꯣꯝꯕ, ꯑꯗꯨꯃꯥꯏꯅ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯒꯗꯤ ꯐꯥꯏꯜꯗꯣ ꯂꯧꯕꯤꯔꯛꯎ꯫ ꯍꯣꯏ ꯁꯥꯔ꯫ ꯇꯣꯝꯕ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯨꯅ ꯁꯥꯔꯅ ꯐꯥꯏꯜꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏ꯫
खोगेन फाइल पाइरगा फट लंगथोरई तोंबा खोगेन की मतौदा साउनिंगबना लोइरी अदुबु मा वादी nganglमदी खोइमुगी कातमना अदुम तुमिन चंख्रे स्कूल सुती थाबम मतमनी मालेम होइगी मतुंगदा सनाथोइगा रोशनीगा याइफबी मखोइ अहुम इनरई रोशनीना अथोइबा अथोइबसु मनिंगलोमदगी मीना कौरकपदुदा लैथोक्तुना येलई रोशनी ओइरंबदुदा हराव हराव दुम खुमई हाउ कई लेरगे एग्जाम गी लाइरिक याम पारगे अस याम पाद्रिदाइदी मालेम होइदा मखुत थिलगा मोइदी खंगदिको क्याम पारगे हाबा रोशनी होइ सुनुई अदो नुइदी क्याम पारगे अस काइदे लाइरिकनोदा रील्स नमना बोनबदने लाइरिक पाबा संगदे नाउतोना थबक यामना खनखिबै वानिने होय नसक खुथीदुगा रील्स नमदी फजरमनी रोशनी सुक्तोकलगा फजैंगो ओ होय फिल्टर अरै के हापसिलगा अखोय फिल्टर गापजदीको अखोयदी नेचुरल ब्यूटी नि यारे यारे ले फौरो कनानो मसक मानसिलक्तौरे वगांदो याय फबी तपना रोशनिया यारेबा अथोइबना याय फबिया नंदी क्याम पारगे खरादी दुम पारे याम पाद्रिदा थाजदेदा लाइरिक हैबिनबो असेंबै पादी मोइ कन्ना वारी सारी सोमदा मालेमदी मसादो याम हैनद्री मबुनिंगदसु सोनबा लेपते अइने येनिंगदबा नुपी मयामगी मनुंगदा नोइ कांगबुसिमसु चले ओंथोकना हैनखिद्रे नुपा उयादबिसिंगसे अरिबिदुनेना फजबा मालिदा सिदैदी खंगौदा हाइदौरगा मचिंदो फटमेन सिले उस कोइने हौजि हाइदोबो तंजासिदा अरिबिदो मुनिंगसिंगैसिना अस ऐ कोक चाक्तोरिदा मदुगी अरिबिदो हेक उरुबदै माना अदुमना मंगलिंगैदा याइफबिना कौरई मालेम नंदी क्याम पारगे मालेम खुमदे तुमिन मंगली अथोइबना मसादो नोमलगा ग्यान ताहले नुपा कइनो मीनांगी सिताद्रो कई हंग्रगे याइफबिना लाइरिक याम पारगे पाद्रिदा ओ नोइ हलदुइरा कनाना लौबा लाक्तुइनो अखोइ बाबा लाकनी ओ अदुदी अखोइ हलगेको अथोइबगा नाउतोइंगदा ओनसिलगा चसलाउ हाइरगा माना मांग थारगा चटख्री अथोइबना याइफबिया अखोइ मुजलगेको होय मखोइना सुरुक यौरकपगा इबोहलना मखोइ लौबा लाकपगा तान चानाख्री अहुमदो गाड़ी तोंगदुना चटख्री रोशनीना याइफबिया मालेम से कैनुम तौद्रो कइदोगेने खंगदे इगो याम वांगबै मौंगम तौई सनाथोइसु मतेंग पांगसिली होइने इगो अमा लेजरी मसासिदा मीना कौबा ngangbase इचम चमना खुंबै तबगी मौंगम तौई तौदेदा नोइनेना खंजिनबै ओइरमनी मी याम चम्मी याम पक्त्रे इबे मनंगमा मालेमदा फजना ngaure क्रसनी क्लास 8 तगी मा खक्तने नि यंगैसे मागी दमक अतोप नुपाना हाइरकपा यादबिदोजि फावबा लैरिनी अदुदी फुंदो हौरदना मीना हाद्रिङै एग्जाम रिजल्ट हाइदोप नुमितो अदुदा हाइगे रिजल्ट खंग्रि फावबा प्रपोज तौखिरोय ममीदा अदुम ngauखिगे रिजल्ट हाइदोप ngairingै मीना हांजखिनी हालो हे यारे हलसलाव थेंगे असुमना मखोइ अहुम सुहनख्रे नुमिदांगी मतमनी मालेम लाइरिक पादुना लई इबोहल मकुता संगोम ग्लास अमा पाइदुना मचागी काद चंगलई इचातोन कई हागे बाबा से संगोम थकचिलु नसा वाहनगन होय बाबा मालेम संगोम दु लौदुना थकचिली इबोहल मचागी नाकंद थारिबा चेयरदा फमथरगा वातपना हाइबा होरई इचातोन कई हागे बाबा हयेंगसे नमागी 39 सुगा मपोक नुमिनी हयेंगसे ममागी मुंगफमदा चलुसी स्कूल दो लेपोको माले मथवाई नुंगाइतना होय बाबा नंगबु ममागी मफमदा करी कनिंगबा लेगे हायो
ꯀꯩꯁꯨ ꯂꯩꯇꯦꯗ ꯕꯕꯥ ꯑꯉꯝꯕ ꯍꯩꯂꯩ ꯈꯔ ꯈꯛ ꯀꯠꯂꯁꯤ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯕꯕꯥ ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯅꯆꯦꯒ ꯅꯃꯥꯒ ꯌꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯪꯗ꯭ꯔꯤ ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯁꯨ ꯏꯄꯥ ꯏꯆꯥ ꯈꯛ ꯆꯠꯁꯤ ꯍꯣꯏ ꯕꯕꯥ ꯐꯔꯦ ꯐꯔꯦ ꯏꯆꯥꯇꯣꯟ ꯂꯥꯏꯔꯤꯛ ꯄꯥꯖꯔꯣ ꯕꯕꯥ ꯊꯣꯛꯑꯒꯦ ꯑꯗꯣ ꯊꯦꯡꯅ ꯇꯨꯝꯒꯅꯨꯀꯣ ꯃꯇꯝ ꯆꯥꯅ ꯇꯨꯝꯅꯕ ꯇꯧ ꯍꯣꯏ ꯕꯕꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯏꯕꯣꯍꯜ ꯊꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯩꯍꯧꯏ ꯃꯃꯥ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯦꯀꯣ ꯃꯃꯥ ꯈꯪꯍꯧꯗꯦ ꯆꯍꯤꯁꯤ ꯀꯔꯝ ꯍꯧꯈꯤꯕꯅꯣ ꯍꯥꯏꯕ ꯃꯥꯂꯦꯝ ꯃꯥꯒꯤ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯉꯤ ꯃꯃꯥ ꯅꯪꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩ ꯅꯣꯡꯃꯇ ꯌꯦꯡꯂꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯌꯦꯡꯉꯤ ꯅꯨꯡꯇꯤꯒꯤ ꯑꯍꯥꯡꯕ ꯑꯇꯤꯌꯥꯁꯤꯗ ꯅꯪꯒꯤ ꯁꯛꯇꯝꯇꯕꯨ ꯌꯦꯡꯖꯕꯅꯤ ꯃꯃꯥ ꯑꯗꯨꯕꯨ ꯎꯕ ꯐꯪꯗꯦ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯅꯪꯕꯨ ꯌꯥꯝ ꯂꯩꯍꯟꯅꯤꯡꯉꯤ ꯏꯅꯤꯡ ꯇꯝꯅ ꯃꯃꯥ ꯍꯥꯏꯅ ꯀꯧꯅꯤꯡꯉꯤ ꯃꯃꯥ ꯃꯥꯂꯦꯝ ꯑꯍꯤꯡ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯃꯥꯒꯤ ꯕꯦꯜꯀꯣꯅꯤꯗ ꯂꯩ ꯃꯅꯨꯡꯗꯁꯨ ꯆꯪꯂꯛꯇꯦ ꯋꯥꯈꯜꯗ ꯏꯃꯪ ꯃꯪꯉꯤ ꯄꯨꯡ 11:59 ꯆꯠꯂꯤ ꯃꯥꯂꯦꯝ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯣꯛ ꯆꯪꯗꯨꯅ ꯒꯦꯂꯔꯤꯗ ꯆꯪꯉꯤ ꯑꯗꯨꯒ ꯃꯃꯥꯅ ꯃꯥꯕꯨ ꯄꯤꯛꯂꯤꯉꯩ ꯄꯝꯗꯨꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯊꯝꯃꯤ ꯀꯦꯞꯁꯟꯗꯅ ꯁꯨꯝꯅ ꯊꯥꯔꯤ ꯍꯦꯄꯤ 38 years ꯕꯥꯔꯗꯦ ꯃꯃꯥ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯃꯛ ꯅꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨꯀꯣ ꯃꯃꯥ ꯃꯃꯥꯒꯤ ꯄꯣꯛ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄꯗ ꯅꯆꯥꯅ ꯃꯃꯥꯗꯒꯤ ꯋꯤꯁ ꯅꯤꯖꯔꯤ ꯅꯆꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕꯤꯌꯨꯀꯣ ꯃꯃꯥ ꯊꯕꯛ ꯈꯨꯗꯤꯡ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯧꯖꯒꯦꯀꯣ ꯃꯥꯡꯒꯣꯜ ꯄꯤꯅꯕꯤꯌꯨꯀꯣ ꯅꯆꯥꯗ ꯏꯃꯥ ꯐꯣꯇꯣꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯖꯩ ꯑꯇꯤꯌꯥꯗ ꯌꯦꯡꯂꯒ ꯃꯃꯥ ꯅꯆꯥꯕꯨ ꯁꯦꯟꯅꯕꯤꯌꯨꯀꯣ ꯃꯃꯥꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯃꯃꯥ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯅꯤꯡꯉꯝꯗ ꯅꯣꯡꯗꯣꯜ ꯊꯛꯇꯒꯤ ꯃꯦꯝꯃ ꯄꯤꯔꯣꯏꯅꯅ ꯃꯆꯥꯕꯨ ꯌꯦꯡꯖꯩ ꯃꯃꯥꯒꯤ ꯃꯆꯥ ꯊꯣꯏꯕ ꯃꯃꯥꯒꯤ ꯃꯆꯥ ꯊꯣꯏꯕ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ ꯃꯃꯥꯕꯨ ꯋꯥꯔꯧꯕ꯭ꯔꯅꯦ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯍꯥꯏꯗꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯁꯦ ꯅꯛꯅ ꯑꯗꯨꯝ ꯌꯦꯡꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯃꯃꯥꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯨꯕꯅ ꯃꯊꯪ ꯃꯄꯣꯛꯂꯥꯡꯒꯣꯟꯗꯗꯤ ꯏꯆꯥꯒꯤ ꯃꯃꯥ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯖꯒꯦꯀꯣ ꯃꯦꯝꯃ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯥꯂꯦꯝꯒ ꯏꯕꯣꯍꯜꯒ ꯉꯟꯅ ꯃꯦꯝꯃꯒꯤ ꯃꯨꯡꯐꯝꯗ ꯂꯥꯛꯏ ꯀꯦꯕꯤꯒ ꯀꯦꯅꯨꯒꯗꯤ ꯌꯥꯎꯔꯛꯇꯦ ꯃꯐꯝꯗꯨ ꯌꯧꯔꯗꯨꯅ ꯏꯕꯣꯍꯜꯅ ꯍꯥꯟꯅ ꯃꯐꯝꯗꯨ ꯁꯦꯡꯗꯣꯛꯏ ꯃꯥꯂꯦꯝꯅ ꯍꯩ ꯂꯩ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯕ ꯁꯦꯝ ꯁꯥꯏ ꯁꯦꯡꯕ ꯂꯣꯏꯔꯒ ꯃꯨꯡꯐꯝ ꯊꯛꯇ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯑꯍꯥꯎ ꯑꯊꯨꯝꯗꯣ ꯀꯠꯂꯤ ꯃꯦꯝꯃ ꯅꯪꯒꯤꯗꯃꯛ ꯀꯠꯆꯔꯤꯕ ꯄꯣꯠꯂꯝ ꯈꯔꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯅꯪꯒꯤ ꯅꯄꯣꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯪꯒꯤꯗꯃꯛ ꯑꯉꯝꯕ ꯀꯠꯄꯁꯤ ꯌꯥꯝꯃꯤ ꯌꯥꯝꯗꯦꯅ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪꯅ ꯄꯥꯝꯖꯔꯝꯕ ꯃꯈꯜꯁꯤꯡꯗꯤ ꯁꯨꯅ ꯍꯥꯞꯂꯕꯅꯤ ꯃꯦꯝꯃ ꯆꯥꯇꯣꯟ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯃꯥꯕꯨ ꯈꯨꯔꯨꯝꯃꯨ ꯃꯥꯂꯦꯝꯁꯨ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯈꯨꯔꯨꯝꯖꯩ ꯃꯃꯥ ꯅꯆꯥꯁꯨ ꯊꯧꯖꯥꯜꯕꯤꯌꯨꯀꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯃꯥꯒꯤ ꯊꯧꯖꯥꯜꯇꯕꯨ ꯉꯥꯏꯖꯔꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯈꯪꯍꯧꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯃ ꯃꯁꯥꯗ ꯐꯨꯖꯤꯜꯂꯛꯏ ꯃꯥꯂꯦꯝ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯀꯔꯣꯝꯗꯩꯅꯣ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯈꯪꯗꯦ ꯀꯩꯗꯧꯔꯦ ꯆꯥꯇꯣꯟ ꯀꯩꯁꯨ ꯇꯧꯗꯦ ꯕꯕꯥ ꯏꯕꯣꯍꯜ ꯃꯦꯝꯃꯒꯤ ꯃꯣꯡꯐꯝꯗ ꯃꯤꯠꯐꯝ ꯊꯝꯂꯒ ꯇꯨꯃꯤꯟ ꯈꯜꯂꯤ ꯃꯦꯝꯃ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯤ ꯆꯥꯎꯔꯗ꯭ꯔꯥ ꯈꯪꯍꯧꯗꯦꯀꯣ ꯆꯥꯎꯈꯤꯕ ꯅꯪ ꯑꯩꯅ ꯏꯆꯥ ꯑꯁꯤꯒꯤ ꯁꯥꯒꯠꯃꯤꯟꯅꯈꯤꯕ ꯑꯁꯥ ꯀꯌꯥ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯅꯪꯅ ꯄꯥꯝꯖꯔꯝꯕ ꯏꯆꯥꯇꯣꯟꯅ ꯃꯤꯀꯣꯛ ꯊꯣꯡꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯄꯥ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄꯤꯗꯨꯅ ꯃꯥꯏ ꯄꯥꯛꯆꯕꯗꯣ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯔꯝꯕꯗꯣ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯋꯥꯍꯩ ꯉꯥꯛꯅ ꯆꯠꯂꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯆꯠꯀꯅꯤꯌꯦ ꯅꯪꯒꯤꯅ ꯅꯤꯡꯗꯤ ꯊꯨꯡꯍꯟꯒꯅꯤꯌꯦ ꯃꯦꯝꯃ ꯕꯕꯥ ꯃꯆꯥꯅ ꯀꯧꯔꯛꯄꯗ ꯏꯕꯣꯍꯜꯗ ꯋꯥꯈꯜ ꯂꯥꯛꯏ ꯀꯩꯗꯧꯔꯦ ꯆꯥꯇꯣꯟ
हलसे थेंगी होय होय लाओ लाओ ममा चलुखीगे को मथंगी कुमोंदा मु लाके ममा नचाबु ngaibiramuko असुमने इबोहलगा मालेमगा मयुमदा हनमिनरगले मखोयने हेक चंगलकपगा केबीदु इसौ तौरई हिंगली बाई खोयदगी उट ओनख्रबा मिने हेना लुना खनख्रे अरेमबदा सेलसिना तिंगनखिबसिना करिबु कानादुइनो मुंगफमदा तुम हावकलगा लमदा लैबा हुइना दुम चारागा तोख्रदौदुबो मालेम ममातोनगी वाइदु थमोइदा पाली मा वखल खजिक नुंगाइती अदुबु कैसु हाइरमदा तुमिन मागी कादा चंख्रे इबोहलना आई केबिया नंग नंगांगिदो कैनो हा हो कैसु हाइदिये अरेमबदा सेल तिंगले हाइजबनी वायम नंगांगकनु नरन तिंगबा नते अइगी इरलसिना सुजरुबदुना फंगजरकपा इरलदो अदुना चलुबा नंगोनगी सेलगा लौबा लैब्रो इबो ए मखोय बाबाना हाइबिलिसिदी आइदे अतोबिनी आइदे मखोय बाबादा वागा ngangbagi right amata laitre siro नते मखोय बाबागी सेलदुदा आइगिसु सरुक यावदब्राबा हो खंगे आइदे अतोम्बिनी आइना ngango wa taningne iwa lawdi sinatro hai wani wakong samnadaba wa ngangakanuko aina nangonda du mayam do karam kanda haikrage ne केबी दो खजी वारौब खनफमदा खांगे खांगे आई लोइना खांगे आई खोइदे अतोम्बीने अतोम्बी इबोहल केबी न वारौखिबसिदा अमुक नुंगाइरक्त्रि अदुना थेमलई यारेसे केबी चलो चाक इसिंग थोंदोउरु नसादो अमुक्ता तपथको फत्तबा याम खंजिलकनु आई थबक चकदबनिको हाइरमलगा फेट हाइदोकलगा चटख्रे केबीदो इबोहल मथा हाइरप साई अतोम्बीसु लोन सिलुरबनिना मेमगी कखनबा यारक्तबनी अदुना मरक मरक्तसु मेमदा सखिबा वासक काइगे तौई अदुबु लाइना चानबा हाइगद्रा हौजिक फाउगिदि काइद्रि अदुम लेप्तना पांथोकपा ngamli टीवी कादा खोइमुगा हियाइनुगा फमली हियाइनुना बाबा कैदौरे नोय ऑफिस ता यावबा खोगेन हाइब्रा कैनो मम्मी सेब्रैना प्रै पानबम लेबदो मदुइ नुपादो काइदैनो थोयादैनि कैदौरे मदु याम हैनदि मिटिंग नायंगम तौइको कैसु तौदबनिदा खंगदे आई याम हैनदि अदुना बाबा ऑफिस ता चंगला तौ तल्ले आई बाबा लैसिदि मोइना ने कारण तारादि हिताइरु बाबा तौगे होय आई चंगगे को नंग टीवी ngौखिदुइरा nghaग yengkhige फरे फरे येंगो येंगो खोइमु हौगतुना मागी कादा चंख्रे हियाइनुदि टीवी दु येंगहौई मपा हेक चंखिबगा तंजा चानना रोमांस सीन ओइरई हियाइनु अदुबु येंगलगा वाखल खल्ली अस सुमाइना ngang चटदी याम थिना नुंगाइनी हे लंबी चपदा आइगी खुदसे मानगा समगा अस मिता उरेदा आई मदु यांगांग दो कोइदे यादे मंगोदैनी याम पामा सकताम तारी अदुना आई मा कोइदे यादे हियाइनुगी वाखलदा मालेमबु कोइबा हाइबसिदा अदुम चुसिंदुना लैख्रे असुमना अहिंग अदुमस हौजिनख्रे मथंगी नुमितनी पारेमदा खोइमुबु उनबा खोइमुहोइदा लाअम्मी सुमांगदा लेपलगा युमसिबु मी लैब्रो ओ युमसिबु मी लैब्रो हियाइनु टीवी येंदुना लेरंबनी मी कौबगी मखोन ताबदुदा मपान थौलई हन्नतुना येंगदबी मागे हंगफम थोकपा हंगी कना उनबिगदबनो नुपादो हियाइनु उबदा कौरई इचन युमसे सिदरो हियाइनु सु येंथोरई मसक्तु उबदा हियाइनु वाहंग फतौरई औ कई लेरे अनाबा हंबे ओरेदी यानी लोई फरे हनबिरो अनाबा मसागी युमसु नते से हनबिरो मीनुरगा याम फजदे नुपाना हा कायना मीना पाउखुम पीद्रिङै मागी थोकपनि ngangiba पारेम तुमिन लेरगा ताई ओय चलो चो कोना थेंगसेबा नते आई कैनोमता चलो मीनुरगा फजदेमनी हाइरगा इल्ली ओय अमदा गाइखु नुंगाइरोय चलो थेंगे हाइबा तंजादा मनिंग लोमदगी बेमा